ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯗꯨꯒ ꯀꯩꯅꯣ ꯊꯣꯡꯕꯒ ꯄꯨꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯅꯣꯞꯁꯦ ꯌꯥꯎꯗꯕꯒꯤ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯩꯖꯔꯒꯦ ꯍꯥꯟꯅ ꯃꯍꯤ ꯍꯥꯟꯅ ꯍꯩꯔꯒꯦ ꯈꯨꯠꯁꯦ ꯍꯥꯟꯅ ꯍꯥꯝꯃꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯅꯥꯀꯨꯞꯄꯤꯒ ꯇꯤꯜꯍꯧꯒ ꯎꯃꯣꯔꯣꯛꯀ ꯇꯧꯔꯒ ꯃꯌꯥꯝ ꯃꯍꯤꯁꯦ ꯄꯨꯂꯞ ꯍꯩꯖꯤꯜꯂꯒꯦ ꯆꯥꯕ ꯉꯝꯕꯩ ꯆꯥꯡꯗ ꯍꯥꯞꯆꯔꯦ ꯀꯩꯒꯤꯅꯣ
ꯃꯨꯛꯕꯥꯡ ꯇꯧꯕꯅ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯆꯥꯕꯤꯗꯕ ꯍꯛꯆꯥꯡ ꯁꯣꯛꯄꯒꯤ ꯐꯤꯕꯝ ꯂꯩꯌꯦꯕ ꯌꯥꯝ ꯉꯝꯒꯗꯕ ꯆꯥꯡ ꯑꯃ ꯆꯥꯖꯅꯤꯡꯉꯦ ꯍꯦꯟꯖꯤꯟꯅ ꯆꯥꯅꯤꯡꯗꯕ ꯆꯠ ꯌꯥꯕ ꯉꯝꯗꯦꯕ ꯗꯥꯏꯠꯇꯤꯡꯗ ꯂꯩꯕꯅꯤꯅ ꯇꯨꯃꯤꯟ ꯁꯤꯟꯕ ꯌꯥꯕ ꯁꯦꯟꯅꯥ ꯆꯥꯔꯒ ꯁꯤꯡꯖꯨꯅꯕꯨ ꯍꯥꯎꯋꯦꯗꯤ ꯁꯤꯡꯖꯨꯒ ꯆꯥꯛꯀ ꯆꯥꯕꯗꯣ ꯏꯟꯖꯥꯡ ꯌꯥꯎꯗꯁꯨ ꯑꯗꯨꯝ ꯉꯝꯃꯦꯕ ꯑꯗꯨꯅ ꯏꯟꯖꯥꯡ ꯆꯥꯛ ꯁꯤꯠ ꯅꯥꯜꯂꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ Thank you.